ngasi December ki tang 18 nongmajing numit poinogi mangani panba English ngani kunga humdoi numit asimaki nungthil da phongba pauche singdagi lathokchaba maru eba pauta biriba singbo ahanba maktada ayekpam narsingna taramnok sari hauji ahanbada maru eba pau JUF amadi NNCN-IM gi marakta nomai kapnabada JUF ki kadar ani sire IM gi kadar ama sokle Jiribam DC office ta sumnagi staff tarukhak leiri district asigi oina DIO su leitre Manipur lengang na irang pagalagle hairabasu police outpost kayada nomai paiduna duty tawba ngamdre sabungko khunauda koki militant singna nomai round kaya kapsilakpadagi khul ngakliba singa handuna nomai kapnakhre kuki militant singna landarakani kibadagi sugunu tangjeng khunjaugi khunja sing lanjennaba yaure kidney animak fail oiduna leiribi devia gi layang gidamakta lupalising tara tengbangkhre usoi pokpida combing operation chathabada huralpa kar ama phakre hojik pau machakhaina pizari JUF amadi NNCN-IM gi marakta nomai kapnarakpada JUF ki kadar ani sire IM gi kadar ama sokle Bharat lenga kan nomai ka palemna duna hauji shanti gi wari sanariba Nagaland gi lalauba ama oiriba NNCN-IM amadi hauji suspension of operation su chatnariba Jaliarong United Front JUF ani gi marakta ngasi akan ba mong nomai kapna khre nomai kapna ba aduda JUF ki kadar ani sire NNCN-IM gi kadar ama sokle presna phangbu pau gi matung inadi nomai kapna bagi thodo asing asi ayu Tarik ka minit tararom tarako matamda None district ki Khopum police station ki manung channa leiba lamdang mai village Clear Mountain all helipad manak thokibani mafam aduda JUF ki khulai paiba kadar sing leire haiba pau phangbadagi NNCN-IM gi khulai matik chana paiba kadar sing thomjilakpa matamda JUF ki maikai dagi nongmai hana kapsilakibani hairi maduda IM gi kadar ama sikhi makhatana IM gi kangbu aduna akan bamoongda nongmai kapagi thabak chatharakpada JUF ki kadar ani sikhibani hairi leikidraba JUF ki kadar ani None district Langchup village dagi Kiakan amadi Jiribam district ki Rangchungloi kawi hairi NNCN-IM gi asokpa mi sing adu NNCN-IM gi asokpa sing adu makhoina putharakre JUF ki asiba kadar ani adudi hauji thodok thokpamda taduna leiri hairi nomai kapna bagi pau adu phangbadagi None district leiba civil society organization amadi manak nakpada leiriba khunja sing thodok thokpamda thomjilaktuna asiba hakchang ani adu lakhatkre hairi Khunja singgi maikai dagi Christmas maya yopsilakpaga loinana hanadagi hauna yengthinaduna leiriba NNCN-IM amadi JUF anigi marakta makhatana khut thoknaraktanaba appeal tawkhibasu leikrabani hairi loinana makhatana nomai kapnabagi thodok asi thogan biganu hainasu khunja singgi maikai dagi appeal tawrakli Usoi pokpida combing operation chathabada kuralakpa karama phangkhre Thobal police ki SP na luchingduna additional SP amadi commando personnel sing yauba punba team amana ngasi ayuk pung 6 tagina 3 fauba Thobal district manung channa leiba usoi pokpi Tharoilok area da combing operation chathakre combing operation aduda khul aduda leiba yum kunthra da changduna leiramba miyoi sing amamta oina masak khangdokhi loinana operation aduda usoi pokpi Tharoikhulda leiba khulakpam kaboklei chai humdra Mapuroiba Amja Khan gi yumdagi huralakpa Maruti Alto car amasu phangbangam ki hairi Alto car asigi registration number MN01K9093 ni car asigi mapu Impal Iski Khurai lamlongdagi Sorokhaibam Prabhahini Mapuroiba S Sunil ni haiba khangbangam ki hairi car asi numit kharani gi mamangda masak khangdaba singna huran khibadagi thiba khangdaduna leirakibani gari huralakliba kangbu singna gari asigi number chassis amadi engine na chingba singsu semdok semjin tawrapnle hairi Paglaklaba gari asi Lilong police station da khusinakre hairi Manipur lengang na irang phagale hairabasu police outpost kayada nongmai paiduna duty tawba ngamdre tha taret helaklaba Manipur thokliba kangluk ki sathirab irang asi tamna laksilaktuna law and order gi phibam phagalakle haina Manipur lengang na miyam da hajaraklabasu lamdamasi gi law and order miyam gi punsi amadi lanthum ngak senbada achouba thodang lawriba Manipur police department ki makhada leiriba Manipur tongan ba mafam kaya da hangdorakliba police outpost singdadi mathau tariba police personnel singdi nongmai paiduna duty tawba ngamdre hairi pausi asina phangba paugi matung inadi Manipur tampaki district kaya da hangdorakliba police outpost sing asida sakhangdaba miyoi kayana ayuk nungthil numidang khangdana nongmai piu haina leptana taksilakpadagi police personnel singda issue tarokpa nongmai sing adu Manipur police ki marilenaba high authority da ayamana pikhanakre maduna hojik police outpost kaya da duty tariba police personnel kaya di yamna tona khula yaudana duty tawri
Sabungkho khunauda kuki militant singna nongmai round kaya kapsilakpadagi khol ngakpa singa handuna nongmai kapnakhre kuki militant singna ngahak leitana chingthaktagi nongmai kapsinduna landarakliba maitai khul ama oiriba Imphal East District ki Yangangpopi Police Station gi manung chana leiriba sabungkho khunauda ngasi ayuk pung 3 rom taba matamda kuki militant singna nongmai kapsinduna landasilakre hairi sabungkho khunaugi khunja singna pause asida phongdorokpagi matung inna kuki militant singna Sangram Singh haina khangnariba kuki singna bunker saduna leiriba mafam asidagi ngasi ayuk nongmai round yankhai rom atat akham leitana sabungko khunau tamna kaptharakhibani maduda khulngang liba khunja singna ngahak khut handana lerambadagi makhatana akan mamongda nongmai kaptharakpadagi khut handuna nakal animakta pungkhai amarong nongmai kapnakhi adubu nongmai kapnaba aduda misimina amadi asokapangi paudi yaukhide khunja singna phongdorokpagi matung inadi nongmai kapa lorba matungda kuki militant singna lujadaba athiba wahisina duna maitai community singbu Thawaidana chingthakta gi lautharakhi makhatana nongmai kapsinbadagi kuki militant sing adu chingthakta sengkhatkhi badagi makhatana nongmai kapsilakhidre hairi nongmai kapnabagi pawasi phangbadagi Imphal East District ki SP Dr. S Ibom Chanalu chingduna BSF ka Manipur Police ka loinana thodok thokphomda combing operation chathaki Sangram Singh hariba kuki militant sing gi lepham oiriba chingi paring singda Jat Regiment ki kangbuna combing operation chathaki mifami pundi yaukhiba leite pawasina hai Imphal East District ki Police ki SP Dr. S Ibom Chana sabungkho khunau amadi akoibada leiriba maitai khulsing ngak senanabagidamakta pulisna lofam thokpa thodang adu logani hainasu mahangna phongdorokli SP gi wafam adu tabada khunja singnasu apenba poknaki loinana sabungkho khunau sana sabi shanti khongbal hariba maitai khulsing asigi akoibada chingi sarukta leiriba kuki militant sing asi athuba matamda takthokpiduna khunja singbu tangdu leitana leiba phanganbiyo haiba wafam asi pulis ki mafamda phongdokhi hairi pausing asi tahanjakhibaga loinana haujiki onadi ngasi nungthilda phongba pause singdagi lothokchaba maru eba pau miyamda pijaba lujari thorom tabiribasing amakana khurumjari